Kabuini hairaga kabuigi warep sawataba karamba kabuino haukiba mamang thagi marida Mahabali kabui community hall da ayuki pung 13 tabada phamkiba kabui khulsingge paikai taretna kaukiba mifamna laukiba warep adubu sagatningdaba phongdokhiba Ragailong minuthong kabui khulge paikai gi miyoi marina pause da phongdokhiba thengnare Ragailong thaubai gi miyoi marina pause da phongkhiba laibak thiba kabui singi oina customary council ama sembada Ragailong kabui thaubai gi ahal mari gi mafamda kari asoiba yaubage ipa ipugi jatpu thawoidabade isorna sanbiroi kabui furupu manghanaba honariba miyoi kanglup mayamdage kannanaba kanna honariba kabui khulsingge paikaige ahal laman sing amade kabui lupsingna thawai haksang yauna honariba pumba sibu aremba tahanbigano asigumba kabui imagi labukta phaumanbi oina haurakpabu kabui inat chatpa kabui customary council manipurna thawai sokna khangba wajai masigi chaina makhoida phaudabra makhoina makhoigi saktak sarabani haibada haiman bathoklaroi haina council ki president ke gangmumai kabui gi cherol aman haire rajniti gi masu sanglaga mateng pangba lakpiganu awana taraba singda mateng pangge lakpa singde thonglauna hangle committee khangabo kendra gi oina gangarok singol da leiba diet center da hangliba community home isolation center asida kanagumba lanai loop amatana politics ki oiba masu sanglaga potsai amade chana thaknaba mateng pangba lakpiganu thangai sengna awana taraba singda mateng panggi haina lakpa singide thonglauna hangduna leiri haina isolation center asibu panariba committee gi member Laisram Megachandrana ngasi paumi singa unabada phongdokre center asida SOP ngangna pangthokhiba paugi mifam aduda committee gi member Megachandrana haikibada ngarang hairok block congress committee gi youth wing gi thomi singmi haijaba miyoi kharana center asida changnaba honabada MLA Radhesyamna athingba piduna changhan khidre haina pause gi thongda miyamda lana uhanaba honarakpa adubu miyamna kanna yaningdaba utke Megachandrana makhatana hai hairok block congress ke youth sing aduna laikhidraba India ki prime minister oiramba Rajiv Gandhi laikhidabagi sahi kunthra suba kumonga mari lainana hairok kendra ge community home isolation asida lairiba covid patient sing da sana thangnaba athuma hau khudol tamge haina politics ki masu sanglaga kari gi lakpiri bano isolation center asida politics sanabirakanu sengna thamse Rajiv Gandhi ki kumon numit taramdrabade hairok block congress committee ge naha sing adu mateng pangba lakpiroi dauribra adugi sumathakta isolation center amada red zone green zone haiduna changba yadaba mafam haiba tongan ba khaidok lagasu thamle masi pumnamak tungoinaramlaga Rajiv Gandhi laikhidabagi kumonga mari lainana covid patient singda acha athak khudol tamjage haibase wakhal khandaba watpage thawong male matungda tawbiganu haikhe mahakna makha takhibada community home isolation center ase MLA na chairman oiraga committee amana run tawbane mamangi covid-19 gi ahanba webta diet center asida hairoki quarantine center oina hangkhe matamaduda MLA Radhesyam gi mijeng makhada hairo kendrada covid-19 gi laichen asi muthanaba araiba sel wakhal loksing puthoktuna mapan lamdagi halakpa sing symptomatic oiba sing tongan thamduna laichet adu lakshan khe matamduda HB CC gi naha sing oigera ahal sing oigera miyoi amata center asida lupa amata mateng pangbi khide matamaduda usinnadana khangsinnadana laithokraga haujikna Rajiv Gandhi gi kumonga mari lainana polam gi mateng pi gi haibase maram chade haikhe paumi singa unabagi thoram aduda covid-19 task force ke management committee hairo kendra gi chairman su oriba kendra sigi MLA Dr. TH Radhesyam amade hairok mandal ge president TH Chaurajit na singba committee gi maru oiba miyoi kayasu saruk yakhe IMC na covid na siba sing poloi na bahonabada awaba mayok nare laingak na thuba matamda electric ke poloi pham ama sembiyo covid na siba miyoi ama poloi bagi lupa lising taraga manga piba ngamdaba imung kaya yaurakle covid-19 laichet na maram oiduna manipur da mi sibagi masing hengalakpadage covid na maram oiduna siraba miyoi sing Imphal Municipal Corporation IMC na poloi na ba honabada yamna chawna awaba mayok nare athuba matamda manipur lengang na covid na maram oiduna siba miyoi sing poloi na ba electric ki oiba crematorium poloi pham ama sembiyu haire pausi asida ngasi IMC ge achauba thodang loriba corporator amana phongdorokpagi matungina de hauzik covid na siraba miyoi sing poloi bagi thabak ase IMC na Imphal gi minu thongda lediba crematorium da
पांगथोकले पोलोइबगी थबक तौरिबा से IMC की कर्मचारी नुपा अमखक्तने अदुबु कोविड न सीबा मसिंग यामसिलक्पदगे मियोय मरी अमसु नेक्तुना पोलोइबगी थबक असे पांगथोकतुना लागले कोविड लाइनाना सीरबा मियोय सिंग पोलोइबगी थबक पांगथोकपदा अकीबा फावरे मधुना पोलोइबगी थबक तौरिबा IMC की स्टाफ ओइरिबा मियोय असिसु पोलोइबगी थबक असि तोक्सरगे हाइना फोंदोरकले हाइरे महाकना मखाताना फोंदोखिबदे नोंगमदा मियोय तरागी मथक्ता पोलोइबा यावे मधुना खुदोंग चादबा कया मायोकनाहल्ले अवाबसी कोहन्नबगीदमक्ता मणिपुर लेंगांगना अथुबा मतमदा इलेक्ट्रिक के क्रिमेटोरियम अमा सेम्बियो मधु नत्रबदि मई थादुना पोलोइबगी थबक असे अदुकी मतिक अवाबगी मसक ओइरे पोलोइबगी थबक हक्थेंगना तौरिबा मियोयसिंगदसु लाइसेट असि संदोरकद्रा हाइबगे अकीबा पोकले मियोय अमा पोलोइबगी ओइना DC की खुथांगदा लुपा लिसिंग तरागा मंगा लौरिबा असिना पोलोइनबगे सिंग अमदे अचंगबा मसाक मथुमसिंग लैबा लोइनना तोंगाना मियोय मरी मंगा नेक्तुना मखोइगे अवामल पीरे पोलोइनबगीदमक्ता लुपा लिसिंग तरागा मंगा लौबा असे कोविड न सीरबा इमुंग अदुगे मियोय कयादा सेलगी अवाबा मायोकनरे हाइबा वाफम लागले लोइनना सेनफम असे पीबा ngamdaba इमुंग फावबा यावरकले मरम अदुना हिरम असिगी मतांगदसु लैंगाकना पुकनिंग चंगफम थोए महाकना मखाताना फोंदोखिबदे IMC असी हौजिक चीफ मिनिस्टर की मिजेंग मखादा हौजिक लैरे अदुबु लैंगाकना IMC असे यामना लुमना लौबीदबगुम तौरिबा सि पेंदे हौजिक कोविड-19 न मरम ओइबदगे IMC दा कारकदबा रेवेन्यू की सेनफम सिंग कारक्त्रे मधुना मणिपुर लैंगाकना IMC की ओइबा पैकेज फंड अमा लाउथोकपीदुना मपुंग फाबा थबक पांगथोकपा ngamnaba होटनबियो अदुना हौजिक कोविड-19 मनुंग असिदा IMC न इम्फाल मनुंग अमदे अकोइबा मफम सिंग अतै IMC न कोनबा वार्ड सिंगदा सिट सेंगबगी थबक तौबदा यामना चाउना अवाबा मायोकनरे मरम अदुना IMC की सैनिटरी सेक्शन द लैरिबा स्टाफ सिंग असे फ्रंट लाइन वॉरियर नि हाइना लैंगांगना लाउथोकपीदुना मखोइगी मथौ हापियु हाइखि सैरक असिदा IMC की कर्मचारी सिंग सिट सेंगबगी थबक हक्थेंगना तौरिबा सिंगी मरक्ता कोविड-19 की सैथेंग फंगबा यावरक्तुना हौजिक मियो यांखै मुक्ता सिट सेंगबगी थबक तौबदा अवाबा मायोकनरे हौजिक कोविड-19 लाइसेट मरक असिदा IMC ना इम्फाल मनुंग अमसुंग अकोइबा मफमदा लाइसेट असिदगी ngaktoknaba फोगिंग मेचिन अहुम लैदुना गाड़ी अमा सिजिनदुना नुमित खुदिंगी लेप्तना सोडियम हाइपोक्लोराइड कापथोकपगी थबकसु चथरी ngarang nahan haingang kendra ge khabam youth club ka khusamnaduna khabam kairang laifam khunong chingba mafamda sodium hypochlorite pak sana kapthokre masi kamna bohonabada PPE set pamyoi mari change sodium hypochlorite kapthokpa matamda laichet asidagi kharada oirabasu ngakthokpa ngamgani haina praja singgi pungning chauthok e masida natana IMC na konba ward singda bleaching powder saithokpa miyamda hand sanitizer amade mask yanthokpagi thabaksu leptana chathare maduna hairiba thabak asi pangthokna bhonabada IMC ki sel leitabadage yamna chauna awaba mayoknare haire Myanmar electoral body na Aung San Suu Kyi ge party muthatkadawre Myanmar की मिलिट्री ना ओंग सान सू की पार्टी नेशनल लीग फॉर डेमोक्रेसी NLD बु नवंबर मिखलदा अरानबा तौखी हाइबदुगे मरमदगे मिलिट्री जुंता ना हापा इलेक्शन कमीशन ना पार्टी अदु मुथलगनी हाइना इलेक्शन कमिश्नर अमगे वारोल पल्लदुना म्यांमार नाव कौबा ई पाउ पीबा अदुना ngasi फोंगदोखरे पॉलिटिकल पार्टी सिंगना यावखिबा अदुबु NLD यावना पार्टी कयामुकना बॉयकॉट तौखिबा मिफम अमदा वारेप अदु लौखिबने NLD na sathakiba mikhalgi aranba adu aina yadabane maram aduna aikoina party aduge registration adu kakthatlagani haina military junta na sawatpa Union Election Commission UEC ge chairman Then Soige warol paladuna report aduna hai madu tawkhiba sing adu traitor sing oina lawgani amasung aikoina thabak lokhatkani haina mahakna haikhe